Hauzik oiriba leiba ki fivam asida miyamna sengba luchingba ama ngaiduna leire haina Pambei na luchingba United National Liberation Front Manipur UNLF ki Acting Chairman Nongyai fongdorakli ngasi kakching khudingda leiba 2nd Brigade General Headquarters ki Central Headquarters ta pangthokiba lup asigi humfu suba mapokumon Thouram mari leinana wafam asi mahakna fongdokhibani Acting Chairman Nongyai na makataraduna hauzik leiriba fibam asida miyamna langtaknaba charangnaba adumak leiri kunai asibu luchinglaga chatkadaba luchingba ama hangduna leiri chahi lising anigi puwari leiba leibak ama oirabasu isagi art and culture leizaduna malemda sak taklabasu kunai asida hiram khudingda khangba luchingba ama watuna leiri lup kaya ama thorakpa asina asoiba kaya yaorakpada nattana hiram khudingda wakhal manade masina Thabak Thouram Kayada Mangjil Thaba Ngamdana Leire Tha nipan hena chatharakli ba kuki gilana sida lup amata hauzik fawba punshin Ngamdana Leire miyamasi mayol chumlaga puba ngamgadaba luchingba amata leitri kuki na nongmai kapsilaklaga aikhoina ngak thokpa ngaktani kuki singna mangzongna na plan tawraga landarakli adubu maitai ngasi fawbada langi plan tawdri sasangi fawba luchingba leibagumna aikhoi gisu luchingba ama leitriba si koknaba Pambei ama thidokpa mathau tai lup asina lenga ka suspension of operation su chatnaba natte pistok tawduna political dialogue tawnabani Khangbada miyoi kharana Pambei na luchingba UNLF lengakta surrender tawre haina sandokpa yauriba si aranba wafamni NSCNIM su chahi kun hena pistok chathariba sizu surrender tawbani haigadoribra haiki lan tawbada malengi oina micham nupi amadi angangda khud thaba yade haina niyom khara lei kuki singna madugi wangmada lan chatharakli lan asigi khudong chaba lawraga anoba lup sing sengat aktuna sendal lambi oiba miyoi kya su yaure nongmai maru amada lupa chahum amadi nongmai amada lupa lakh taret fawbada yoladi lana sikaram na thengnagadi hainasu fongdokhi